ngasi phongkiba tongan tongan Manipuri sifong singdigi amasum thokiba thawdo wathok singdigi maru aibi I pausing khongkacharaga Manipur top channel gi maikai digi mayam da share tawjige hanbada mayam state si goiba ngasi gi COVID-19 update mayam da thamjage Government of Manipur COVID-19 Kamal Control Room dagi thadorakpa press release number 416 ngasi tang taraga manga tha manga ing lisingani ga kunga mathoi ngasi numidang warangi pung manga phukuiba update mayam Punna miyoi satret ka kuntra general population dagi ngasi Manipur COVID-19 positive and kre kraba miyoi satret ka kuntra si miyoi sahum ga marfo mana nupane sahum ga yankhaya mana nupini sohari amasu makhoi singsi Imphal East dagi sani ga nipan Imphal West dagi sani ga humpu ga nipan Thawal dagi yankhai ga humdoi Bishnupur dagi kuntra ga nipan Kaksing dagi yankhai ga nipan Urkhul dagi nipan Susampur dagi kun ga nipan Sandel dagi manga Senapati dagi ani Tamenglong dagi ahum Kangpokpi dagi taraga manga amasum Jiribam dagi nipani sohadi aduga makhoi gi lokhotpham tokpa siksin tharang khudimaksu lokhot khre haina press release asina mek singna pali amasum haukiba pungkun ga mari sida yamlaba miyoi habida miyoi tara COVID-19 na positive oiduna laikhidre makhoi singsi sei humpu ga tare suraba nupa kaksing dagi sei humpu ga matu suraba nupa Imphal West dagi nifu ga mapan suraba nupa Chusampur dagi humpu ga matu suraba nupa Imphal West dagi marfu ga matu suraba nupi Imphal East dagi marfu suraba nupa Imphal East dagi humdraga manga suraba nupa Imphal West dagi yankhai ga nithoi suraba nupi Imphal West dagi humdraga manga suraba nupa Imphal West dagi amasum sai humpu ga tare suraba nupa Imphal West dagi makhoi singsi Siza hospital da ama DIS Susampur da ani Jenims da ahum amasum Rims da mari mathang sitna hairiba hospital singsida laikhidabani laikhidraba miyoi tara asi tharaga apun ba COVID-19 na Manipur da lehen khidraba miyoi singsi songa ga humpu ga nithoi sure amasum haukiba pungkun ga mari sida yamlaba miyoi habidi miyoi samri ga ahum COVID-19 dagi naba pharaktuna discharge tawkhre makhoi singsi CFF dagi marini home isolation dagi sahum ga taraga mapanni Rims dagi anini Jenims dagi ama RD wing dagi taret BB dagi taraga nipan NSU dagi taraga nithoi Rasmet dagi tara Sri dagi tara mathoi Bishnupur dagi ani Kaksing dagi taruk Tamenglong dagi ahum amasum Urkhul dagi nipani aduga hauji state sida na handuna lariba miyoi masingsi active case lising taruk saniga taraga mangane aduga recovery rate sina 82.64% amasum haukiba pungkun ga mari sida D type oxygen cylinder lising amaga sahum ga maudraga humdoi amasum B type oxygen cylinder samriga humdraga mari khena ba health institution amasum health facility singda thungan khre lehen khre hari amasum latest information amagi matung ina apon vaccinated tahon khiba miyoi masing si state asida la ohum helaga la ohum ga lising ani ga sani ga marfu ga tare ni sohari aduga state asida megi tang taraga mari da Air India da lakhiba AI 525 da lakhiba Rona 10 dagina 16 amasum 18 dagina 24 aduga megi tang taruk da lakhiba 6E 524 Rona 17 dagina 23 makhoi singse athuba matamda COVID common COVID control room 1800 345 3818 natragana district surveillance officer DSO da athuba matamna inform tabiyu hainasu press release asna mayek singna phungdorakli pau si maka sa tajarak point at pamaruiba pau katang mayam hapsage COVID management gi matang na mingsa thiba yaba pau sandopigano Dr. Bimo Jenims ki oirabasu natragana atopa lairiba hospital sing oirabasu COVID management gi matang na mingsa thiba yaba pau sandopigano haina Jenims ki doctor na phongdokre amasung asi nungthil Jenims ta pangthopa press meet amada Jenims ki director Dr. Bimo na hai India ki atai maphamda thokpago Manipur su COVID nabagi sang asi wang na hengalakle ngarang phawbada satret yoba yaukre loinana CB ki sang su hengalakli oiragliba phibam asine healthcare workers sing da yamna alarming oi healthcare worker oiriba laidiba doctor nurse staff sing da COVID naba yarokli handaki oina ngasi phawba healthcare worker ni furam positive oidi amasumadubu ayamba symptom kandaba oidi makhoi ayamana hospital numit kharani leiramlaga adumak hanaki bangaktani adubo doctor amakakti hauzik layeng chathari COVID dedicated water laidiba healthcare workers sing da sabsaba pifam tokpa hidak sing adumak piri hidak kaloinana patient ama oibigi pifam tokpa diet sing supiri kharakana naba healthcare workers sing asidi guidelines amagi makhara ningthina layeng laba matung numit mangani subuga home isolation tawge haiduna satki ngasi phawbada Jenims ki director amadi medical superintendent na wakat amata laktri hauji kharakana naduna lairiba Jenims ki junior doctor asigi damak mathau taba manpower thadaduna honari
ꯃꯁꯤꯗ ꯅꯠꯇꯅ ꯈꯔ ꯀꯟꯅ ꯅꯥꯕ ꯑꯇꯣꯞꯄ ꯀꯣꯚꯤꯗ ꯄꯦꯁꯦꯟꯁꯤꯡꯒꯤꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯖꯦꯅꯤꯝꯁꯀꯤ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯔꯕꯁꯨ ꯀꯣꯚꯤꯗ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯄꯥꯎ ꯁꯟꯗꯣꯛꯄꯤꯒꯅꯨ ꯃꯤꯌꯥꯝꯗ ꯑꯀꯤꯕ ꯄꯣꯛꯄ ꯌꯥꯕ ꯑꯃꯗꯤ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯔꯣꯜ ꯁꯣꯛꯄ ꯌꯥꯕ ꯄꯥꯎ ꯐꯣꯡꯗ꯭ꯔꯤꯉꯩꯗ ꯗꯥꯏꯔꯦꯛꯇꯔ ꯅꯠꯇ꯭ꯔꯒꯅ MSꯗ ꯍꯥꯟꯅ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯀꯣꯚꯤꯗ-19 ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯊꯦꯡꯅꯒꯗꯕꯅꯤ ꯑꯃꯨꯛꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19 ꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯍꯩꯁꯤꯡꯅ ꯑꯃꯗꯤ ꯀꯣꯚꯤꯗꯅ ꯂꯥꯟꯗꯥꯔꯛꯀꯗꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯆꯦꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯀꯣꯚꯤꯗ ꯊꯦꯡꯅꯒꯗꯕꯅꯤ ꯀꯣꯚꯤꯗꯅ ꯁꯤꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯊꯤꯔꯒ ꯈꯪꯂꯒ ꯑꯩꯈꯣꯏꯅ ꯅꯥꯀꯜꯗ ꯄꯪꯄꯥꯗ ꯄꯥꯈꯠꯂꯒ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯑꯃꯨꯛꯀꯣꯟ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ MPCCꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯋꯥꯍꯪ 12 ꯍꯪꯂꯛꯂꯤ ꯂꯩꯉꯥꯛꯅ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯕꯗ ꯀꯣꯚꯤꯗꯀꯤ ꯁꯦꯀꯦꯟ ꯋꯦꯕ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯊꯥꯖꯩ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕ ꯋꯥꯍꯪ 12 ꯍꯪꯂꯛꯂꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃꯗ MPCCꯒꯤ ꯋꯥꯉꯥꯡꯂꯣꯏ ꯅꯤꯉꯣꯝꯕꯝ ꯕꯣꯄꯦꯟꯗ꯭ꯔꯅ ꯂꯩꯉꯥꯛꯇ ꯋꯥꯍꯪ 12 ꯍꯪꯂꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯨꯜꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯃꯦꯇ꯭ꯔꯤꯛ ꯇꯣꯟ ꯀꯌꯥꯝ ꯄꯨꯔꯛꯈ꯭ꯔꯕꯒꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯀꯌꯥꯅꯣ ꯍꯥꯏꯕꯁꯤ ꯃꯦꯇ꯭ꯔꯤꯛ ꯇꯣꯟꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯅꯣꯡꯃꯗ ꯃꯦꯇ꯭ꯔꯤꯛ ꯇꯣꯟ ꯀꯌꯥ ꯃꯊꯧ ꯇꯥꯏ ꯑꯊꯨ ꯑꯀꯥꯏ ꯂꯥꯛꯄꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯕꯐꯔ ꯁ꯭ꯇꯣꯛꯇ ꯃꯦꯇ꯭रिꯛ ꯇꯣꯟ ꯀꯌꯥ ꯂꯩꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯑꯦꯛꯁꯄ꯭ꯔꯦꯁ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯝ ꯐꯥꯎꯕ ꯂꯥꯛꯂꯒ ꯑꯣꯛꯁꯤꯖꯦꯟ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯦꯠꯅꯕ ꯋꯥꯍꯪ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯑꯇꯣꯞꯄ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅ ꯀꯣꯚꯤꯗꯀꯤ ꯁꯦꯀꯦꯟ ꯋꯦꯕꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯦ ꯀꯣꯚꯤꯗ-19 ꯁꯦꯀꯦꯟ ꯋꯦꯕ ꯑꯁꯤꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯇꯥꯛꯁ ꯐꯣꯔꯁ KDTFꯀꯤ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯁꯦꯀꯦꯟ ꯋꯦꯕꯅ ꯃꯤꯑꯣꯏ 22ꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ ꯃꯤꯑꯣꯏ 319 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤ ꯐꯤꯕꯝ ꯂꯨꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯚꯦꯛꯁꯤꯅꯦꯁꯟ ꯄꯤꯔꯛꯇꯕꯗꯒꯤ ꯀꯥꯞꯄ ꯇꯣꯛꯄꯤꯕꯒꯨꯝ ꯇꯧꯔꯤ ꯃꯔꯛ ꯑꯁꯤꯗ ꯀꯛꯆꯤꯡꯗ 37/26 ꯀꯛꯆꯤꯡ ꯃꯈꯥ ꯔꯥꯖꯙꯥꯅꯤ ꯄꯔꯦꯡꯗ ꯂꯩꯉꯥꯛꯀꯤ ꯆꯦꯡ ꯌꯦꯟꯕꯗ ꯌꯨꯔꯤꯌꯥ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯑꯁꯨꯛ ꯂꯨꯔꯕ ꯁꯤꯕ ꯆꯪꯕꯒꯤ ꯂꯪꯗꯥꯏꯗ ꯍꯤꯡꯂꯤꯕ ꯃꯤꯌꯥꯝꯗ ꯌꯨꯔꯤꯌꯥ ꯌꯥꯎꯕ ꯆꯦꯡ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯤꯒꯠꯄꯤꯗꯨꯅ ꯃꯌꯥꯝꯗ ꯁꯤꯡꯗꯣꯛꯄꯤꯌꯨ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯇꯛꯁꯤꯜꯂꯛꯂꯤ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯀꯣꯚꯤꯗ ꯁꯦꯀꯦꯟ ꯋꯦꯕꯀꯤ ꯂꯥꯟꯊꯦꯡ ꯑꯁꯤ ꯊꯦꯡꯅꯕꯗ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯗꯒꯤ ꯃꯈꯥ ꯇꯥꯕꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯈꯪꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤꯁꯨ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯑꯦꯛꯇꯔ ꯔꯣꯃꯤꯌꯣ ꯂꯩꯈꯤꯗ꯭ꯔꯦ ꯀꯩꯔꯦꯝꯕꯤꯈꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯧꯅ ꯃꯁꯤꯡ ꯇꯨꯝꯈꯠꯂꯛꯂꯤꯕ ꯑꯦꯛꯇꯔ ꯁꯒꯣꯜꯁꯦꯝ ꯔꯣꯃꯤꯌꯣ ꯃꯩꯇꯩ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯔꯣꯃꯤꯌꯣ ꯃꯅꯤꯄꯨꯔ ꯐꯤꯂꯝ 5ꯔꯣꯝꯗ ꯃꯇꯦꯛ ꯈꯔ ꯌꯥꯎꯕ ꯍꯧꯔꯛꯂꯕ ꯃꯇꯨꯡꯗ ꯏꯔꯥꯕ ꯄꯤꯛꯆꯔꯁ ꯄ꯭ꯔꯣꯗꯛꯁꯟꯅ ꯄꯨꯊꯣꯛꯄ ꯐꯤꯂꯝ ꯃꯥꯟꯖ ꯅꯪꯕꯨ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ SSS ꯃꯅꯤꯐꯥ 2018 ꯑꯁꯤꯗ ꯕꯦꯁ ꯁꯄꯣꯔꯇꯤꯡ ꯔꯣꯜꯒꯤ ꯅꯣꯃꯤꯅꯤꯁꯨ ꯆꯪꯈꯤ ꯍꯧꯖꯤꯛ ꯐꯤꯂꯝ 9 ꯅꯝꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯃꯥꯎꯟꯠ ꯀꯕ꯭ꯔꯨꯗ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯀꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯅꯨ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯨ ꯅꯤꯌꯨꯃꯥꯏ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯁꯨ ꯑꯣꯏꯔꯤꯕ ꯃꯥꯎꯟꯠ ꯀꯕ꯭ꯔꯨꯗ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯔꯦꯁꯠ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯁꯦꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕ ꯅꯤꯌꯨꯃꯥꯏꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯆꯩꯅꯥꯒꯤ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠ ꯃꯥꯔꯁꯇ ꯃꯥꯏ ꯄꯥꯛꯅ ꯇꯥꯈ꯭ꯔꯦ ꯀꯥꯡꯈꯣꯡ 3 ꯄꯥꯟꯕ ꯖꯣꯔꯣꯡ ꯔꯣꯕꯣꯠꯅ ꯉꯁꯤꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯥꯕ ꯉꯝꯗꯨꯅ ꯆꯤꯅꯥꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯁ꯭ꯄꯦꯁ ꯃꯤꯁꯟꯅ ꯃꯥꯏꯊꯤꯗꯨꯅ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟꯗ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏ ꯄꯥꯛꯄ ꯎꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯣꯔꯅꯥꯗꯣꯅ ꯆꯤꯅꯥꯗ ꯃꯤꯑꯣꯏ 10ꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ ꯑꯃꯁꯨꯡ 300ꯃꯨꯛꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯕꯦꯛ ꯇꯨ ꯕꯦꯛ ꯍꯥꯏꯕ ꯇꯣꯔꯅꯥꯗꯣ ꯑꯁꯤꯅ ꯆꯩꯅꯥꯗ ꯃꯤꯑꯣꯏ 10ꯒꯤ ꯄꯨꯟꯁꯤ ꯂꯣꯝꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 300ꯃꯨꯛꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯆꯩꯅꯥ ꯁ꯭ꯇꯦꯠ ꯔꯟ ꯑꯣꯐꯤꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯣꯂꯦꯁ ꯇꯧꯕꯤꯕ ꯐꯥꯕꯤꯕ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯁꯥꯟꯅꯐꯝ ꯀꯌꯥ ꯑꯣꯏꯔꯤ ꯃꯥꯆꯥꯎ
ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯇ꯭ꯔꯛ ꯑꯅꯤꯗ ꯂꯥꯛꯄ ꯃ꯭ꯌꯥꯟꯃꯥꯔ ꯐꯣꯔꯁꯁꯤꯡꯅ ꯈꯥꯝꯂꯒ ꯃꯃꯥ ꯃꯆꯥꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯈꯤꯕꯅꯤ ꯑꯃꯁꯨꯡ ꯇꯝꯊꯤꯔꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯔꯤꯕ ꯃꯁꯥꯒꯤ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯥꯆꯧꯅꯤ ꯑꯃꯁꯨꯡ ꯃꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯅꯗꯨꯅ ꯑꯇꯣꯞꯄ ꯍꯥꯟꯅꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯤ ꯅꯨꯄꯤ ꯃꯥꯔꯀꯦꯠꯇ ꯄꯨꯁꯤꯟꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯄꯨ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯗꯨꯅ ꯃꯣꯂꯦꯁ ꯇꯧꯕꯤꯕ ꯁꯦꯛꯁꯨꯑꯦꯜ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯌꯥꯗ꯭ꯔꯒ ꯐꯨꯕꯤꯕ ꯀꯌꯥ ꯆꯠꯊꯕꯤꯈꯤ ꯑꯃꯁꯨꯡ ꯐꯥꯖꯤꯜꯂꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯣꯔꯦꯅꯔꯒ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯗꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯧꯏ ꯑꯁꯨꯝꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯄꯤꯔꯒ ꯊꯥꯗꯣꯛꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯂꯩꯖꯕ ꯃꯃꯥ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯃꯥꯆꯧꯅ ꯄꯥꯎꯃꯤꯁꯤꯡꯗ ꯄꯥꯎꯗꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯇꯦꯟꯇꯛꯅ ꯄꯥꯎ ꯑꯃꯇꯪꯒ ꯍꯥꯞꯆꯒꯦ ꯁꯥꯏꯀ꯭ꯂꯣꯟ ꯇꯥꯎꯛꯇꯦꯅ ꯃꯨꯝꯕꯥꯏꯗ ꯚꯦꯛꯁꯤꯅꯦꯁꯟ ꯂꯦꯞꯍꯟꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯅ ꯚꯦꯛꯁꯤꯅꯦꯁꯟ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯤꯉꯩ ꯃꯔꯛꯇ ꯃꯔꯨꯑꯣꯏꯅ ꯀꯦꯔꯦꯂꯥꯗ ꯑꯀꯟꯕ ꯁꯥꯐꯨ ꯅꯪꯒꯅꯤ ꯄꯥꯅꯔꯤꯕ ꯁꯥꯏꯀ꯭ꯂꯣꯟ ꯇꯥꯎꯀꯦꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯃꯨꯝꯕꯥꯏꯗꯁꯨ ꯃꯦ 15 ꯑꯃꯗꯤ 16ꯇ ꯚꯦꯛꯁꯤꯅꯦꯁꯟ ꯂꯦꯞꯀꯗꯧꯔꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁ ꯑꯃꯅ ꯃꯌꯥꯝ ꯆꯍꯤ ꯃꯤꯂꯤꯌꯟ 63 ꯁꯨꯔꯕ ꯗꯥꯏꯅꯣꯁꯔꯁ ꯃꯈꯜ ꯑꯃ ꯅꯣꯔꯗꯔꯟ ꯃꯦꯛꯁꯤꯀꯣꯗ ꯐꯪꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ